ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯇꯟꯕ ꯑꯃꯨꯊꯣꯏ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯊꯣꯏꯃꯨꯛ ꯇꯟꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯁꯤ ꯆꯥꯔꯒ ꯇꯨꯝꯕ, ꯀꯅꯥꯃꯠꯇꯅ ꯄꯥꯈꯣꯟ ꯍꯥꯏꯔꯛꯇꯕ, ꯊꯕꯛ ꯍꯥꯏꯔꯛꯇꯕ ꯑꯁꯤꯅꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯊꯟꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅꯁꯨ ꯂꯨꯅ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯃꯨꯊꯣꯏꯒꯤ ꯈꯨꯇꯟ ꯑꯁꯤꯗ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯊꯥꯗꯤ ꯌꯥꯝꯅ ꯁꯥꯖꯩ꯫ ꯑꯃꯨꯊꯣꯏꯅ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯖꯕ ꯁꯅꯥꯔꯩ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯅ ꯐꯅ ꯄꯥꯝꯃꯤ, ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯁꯅꯥꯔꯩꯅꯗꯤ ꯁꯨꯡꯌꯥ ꯌꯥꯕꯤꯔꯝꯗꯦ꯫ ꯅꯣꯡꯃ ꯁꯅꯥꯔꯩꯅ, "ꯑꯃꯨꯊꯣꯏ, ꯅꯪꯁꯦ ꯏꯀꯥꯏꯕꯗꯤ ꯍꯥꯏꯐꯦꯠ ꯈꯪꯗꯕꯖꯥꯠꯅꯤꯍꯦ꯫ ꯃꯤ ꯑꯃꯅꯤ ꯀꯥꯏꯅ, ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯅꯩꯌꯦꯅ ꯍꯥꯏꯔꯤꯅꯦꯕ꯫ ꯑꯗꯣ ꯑꯩꯅꯗꯤ ꯅꯪꯁꯦ ꯃꯤ ꯑꯃꯅꯤ ꯀꯥꯏꯅ ꯈꯟꯗꯦꯅꯦꯍꯦ꯫ ꯅꯁꯛꯇꯨꯒ ꯀꯨꯆꯨꯗꯨꯒ ꯏꯀꯥꯏꯗ꯭ꯔꯣ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯗ꯭ꯔꯦ, ꯄꯥꯝꯗ꯭ꯔꯦ ꯈꯪꯉ ꯐꯥꯎꯕ ꯑꯗꯨꯝ ꯏꯇꯨꯡꯁꯤꯗ ꯀꯣꯏꯌꯦ ꯅꯩꯅꯩꯗꯨꯕꯣ? ꯅꯃꯥꯏꯗꯨꯕꯨ ꯀꯥꯏꯗ ꯄꯥꯟꯒꯦ? ꯍꯦ, ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯑꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯨꯄꯥꯛꯅ ꯊꯥꯒꯗꯕꯅꯦ꯫ ꯃꯥꯏꯊꯥꯕ, ꯁꯛꯊꯤꯕ, ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ." ꯃꯃꯥꯟꯅꯕꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯃꯨꯊꯣꯏ ꯏꯀꯥꯏꯕꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯅꯥꯔꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ, ꯄꯥꯝꯈꯤꯗ꯭ꯔꯦ꯫ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯃꯨꯊꯣꯏ ꯇꯨꯝꯂꯤ ꯆꯥꯛꯐꯨꯜ ꯆꯥꯗꯨꯅ꯫ ꯃꯃꯥꯅ, "ꯑꯃꯨꯊꯣꯏ, ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯈꯤꯒꯦ ꯍꯥꯏꯕꯅꯣ?" "ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ, ꯉꯥꯛꯇ ꯇꯨꯝꯕꯁꯤꯗ ꯃꯪꯁꯤꯅ ꯃꯔꯣꯟ ꯑꯃ ꯀꯩ ꯃꯪꯅꯣ? ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯃꯪꯂꯤꯁꯤꯕꯣ?" "ꯅꯪꯅ ꯇꯨꯝꯂꯤꯁꯦ ꯉꯥꯏꯍꯥꯛꯇꯪꯂꯣ? ꯍꯥ? ꯆꯥꯛ ꯂꯣꯏꯔꯕꯅꯦ, ꯐꯃꯨꯡꯗ ꯑꯗꯨꯝ ꯆꯥꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ?" "ꯑꯁ, ꯑꯗꯣ ꯏꯃꯥ, ꯑꯩꯒꯤ ꯃꯪꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ, ꯍꯥꯟꯅ ꯃꯪꯈꯤꯕ ꯃꯪꯗꯣ ꯑꯗꯨꯝ ꯎꯏ, ꯑꯗꯨꯒ ꯃꯈꯥꯁꯨ ꯑꯗꯨꯝ ꯁꯝꯊꯅ ꯎꯏ꯫ ꯁꯤꯒꯤ ꯃꯪꯁꯦ ꯍꯦꯛ ꯃꯪꯂꯕ ꯑꯩ ꯁꯨꯡꯍꯧ ꯍꯧꯒꯠꯅꯤꯡꯗꯦ ꯏꯃꯥ." "ꯑꯣ, ꯑꯃꯨꯛ ꯆꯥꯔꯒ ꯇꯨꯝꯃꯨ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ, ꯏꯆꯥꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯖꯕꯁꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯗꯅ ꯏꯁꯨꯒꯗꯣ ꯎꯕ ꯐꯪꯗꯅꯅꯦ ꯁꯤꯕꯅ ꯍꯥꯟꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣ?" "ꯑꯦ, ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝ ꯂꯤꯔꯕꯗꯧꯅ꯫ ꯏꯃꯥ, ꯅꯨꯄꯤꯗꯤ ꯍꯧꯖꯤꯛ ꯄꯨꯁꯜꯂꯛꯑꯁꯨ ꯄꯨꯁꯜꯂꯛꯄ ꯌꯥꯏ, ꯑꯗꯨꯗ ꯑꯩꯅ ꯄꯥꯝꯕ, ꯑꯩꯒ ꯂꯝꯕꯥ ꯆꯥꯅꯒꯗꯕ ꯊꯤꯕꯒꯤ ꯋꯥꯅꯤ." "ꯑꯣ, ꯐꯃꯨꯡꯗ ꯊꯤꯕꯅꯗꯤ ꯐꯪꯂꯣꯏꯅꯦꯍꯦ꯫ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯅ ꯅꯄꯥꯒ ꯅꯄꯨꯒꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯗꯤ ꯅꯁꯥ ꯆꯥꯎꯔꯤꯕꯗꯣ ꯈꯔꯇ ꯑꯣꯏꯔꯁꯨ ꯍꯟꯊꯒꯗꯕ, ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯅꯥꯔꯩꯅꯁꯨ ꯐꯝꯕꯤꯒꯗꯕ." "ꯏꯁ, ꯋꯥꯔꯤꯒꯗꯤ." "ꯋꯥꯔꯤ ꯅꯠꯇꯦꯅꯦꯍꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ." ꯑꯃꯨꯊꯣꯏ ꯍꯧꯒꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯆꯤꯟ ꯃꯌꯥ ꯃꯃꯤꯠ ꯃꯃꯥꯏ ꯇꯥꯔꯗꯨꯅ ꯎꯪꯗꯨꯅ ꯑꯃꯨꯛ ꯂꯩ꯫ ꯃꯥꯅ ꯃꯪꯂꯤꯕ ꯃꯪ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯄꯨ ꯆꯪꯂꯛꯂꯦ꯫ "ꯏꯁꯨꯕꯨ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯕ꯭ꯔꯣ ꯏꯁꯨꯕꯣ?" "ꯄꯨꯄꯨ, ꯃꯪꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯪꯅꯕ꯭ꯔꯕ? ꯑꯗꯨꯁꯨ ꯍꯥꯟꯅ ꯃꯪꯈꯤꯕ ꯃꯪꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ?" "ꯀꯔꯤꯅꯣꯅꯦ ꯏꯁꯨꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯑꯗꯨꯃꯥꯏꯅꯒ ꯃꯪꯕ꯭ꯔꯣꯅꯦꯍꯦ?" "ꯍꯣꯏ ꯄꯨꯄꯨ, ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ, ꯌꯥꯝꯁꯨ ꯀꯤ, ꯑꯗꯨꯕꯨ ꯃꯪꯗꯣ ꯍꯦꯛ ꯃꯪꯂꯕ ꯇꯥꯏꯕꯪꯒ ꯆꯞ ꯃꯥꯟꯅꯩ, ꯍꯧꯒꯠꯅꯤꯡꯗꯦ, ꯁꯨꯡꯍꯧ ꯍꯧꯒꯠꯅꯤꯡꯗꯦ." "ꯀꯔꯤ ꯃꯪꯅꯣꯅꯦ? ꯇꯝꯃꯨꯅꯦ ꯄꯨꯄꯨꯗ ꯏꯁꯨꯒꯤ ꯃꯪꯗꯣ." "ꯄꯨꯄꯨ, ꯑꯩꯒꯤ ꯃꯪꯗꯨꯗ ꯃꯁꯥ ꯄꯥꯟꯕ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯎꯏ, ꯌꯥꯝꯅꯁꯨ ꯐꯖꯩ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯗꯩ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯅꯦ ꯄꯨꯄꯨ, ꯅꯨꯄꯤꯗꯣ ꯎꯆꯦꯛꯀꯨꯝꯅ, ꯀꯨꯔꯥꯛꯀꯨꯝꯅ ꯃꯁꯥ ꯄꯥꯜꯂꯦ꯫ ꯃꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯄꯨ ꯄꯨꯕꯤ, ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯒ ꯁꯥꯗꯨꯅ." "ꯑꯣ, ꯑꯗꯨ ꯑꯣꯏꯔꯦ ꯏꯁꯨꯅ ꯍꯧꯒꯠꯅꯤꯡꯗ꯭ꯔꯤꯁꯦ." "ꯂꯣꯏꯗ꯭ꯔꯤ ꯄꯨꯄꯨ." "ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕ? ꯃꯈꯥꯁꯨ ꯇꯝꯃꯨꯅꯤ ꯑꯗꯨꯗꯤ." "ꯑꯗꯨꯒꯅꯦ ꯄꯨꯄꯨ, ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯅꯦ, ꯃꯥꯒꯤꯗꯣ ꯑꯁꯦꯡꯕꯅꯤ, ꯇꯥꯏꯕꯪꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯄꯨꯟꯁꯤꯁꯤꯅ ꯃꯪꯅꯦꯌꯦ." "ꯅꯨꯡꯉꯥꯏꯔꯤꯅꯦꯍꯦ ꯏꯁꯨꯒꯤ ꯃꯪꯁꯤꯗꯤ, ꯃꯈꯥꯗꯤ?" "ꯅꯨꯄꯤꯗꯨꯅ ꯏꯕꯥꯅꯤꯒꯤ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯁꯤ ꯍꯥꯏ, ꯃꯥꯏꯔꯦꯟ ꯃꯅꯨꯡꯗ꯫ ꯃꯪꯗꯨꯗꯗꯤꯅꯦ ꯃꯥꯏꯔꯦꯟꯁꯦ ꯑꯩꯈꯣꯏ ꯌꯨꯝꯃꯨꯛ ꯆꯥꯎꯋꯤ, ꯆꯦꯡꯒꯨꯝꯁꯨ ꯃꯆꯨ ꯃꯆꯨ ꯌꯥꯝ ꯐꯖꯩ, ꯑꯩꯈꯣꯏ ꯌꯨꯝꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯋꯥꯡꯉꯤ, ꯆꯥꯎꯋꯤ꯫ ꯏꯃꯥꯅ ꯍꯦꯛ ꯍꯧꯗꯣꯔꯛꯄꯁꯦ ꯃꯥꯅ ꯌꯥꯝ ꯁꯥꯎꯋꯤ,
ꯃꯥ ꯊꯣꯛꯂꯝꯂꯒ ꯆꯠꯈꯤꯗꯧꯔꯦꯅ ꯑꯩꯅ ꯍꯧꯒꯠꯈꯤꯕꯁꯦ ꯃꯥꯕꯨ ꯁꯥ ꯀꯩꯅ ꯆꯥꯒꯦ ꯇꯧꯏ ꯃꯊꯟꯇ ꯌꯥꯝ ꯋꯥꯅ ꯀꯤꯅ ꯀꯞꯄꯦ ꯍꯥꯏ ꯄꯨꯄꯨ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯧꯒꯠꯅꯤꯡꯗ꯭ꯔꯤꯁꯦ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯅꯤꯡꯉꯤꯁꯦ ꯃꯄꯨꯗꯨ ꯃꯁꯨꯒꯤ ꯃꯪꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯏꯉꯛꯉꯛꯏ ꯃꯁꯨꯁꯤ ꯂꯥꯏꯒ ꯑꯣꯛꯅꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯎꯗꯣꯔꯤꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯏꯁꯨꯒꯤ ꯃꯪꯁꯦ ꯈꯟꯅꯕ ꯌꯥꯕ ꯃꯪꯅꯤꯅꯦꯍꯦ ꯄꯨꯄꯨꯅ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯁꯦ ꯏꯁꯨꯒꯤ ꯃꯪꯗꯧꯅ ꯃꯪꯕ ꯍꯥꯏꯕ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯤ ꯑꯗꯨꯅꯤ ꯄꯨꯄꯨ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯇꯨꯝꯅꯤꯡꯉꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗꯨꯅꯅꯦ ꯑꯩ ꯀꯧꯕꯒꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯏ ꯃꯃꯥꯗꯨ ꯇꯥꯔꯝꯃꯤ ꯃꯆꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯃꯥꯗꯨꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯇꯟꯕꯒꯤ ꯈꯗ꯭ꯔꯛ ꯇꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯗꯤ ꯃꯁꯨꯒꯤ ꯋꯥ ꯑꯗꯨ ꯊꯥꯖꯔꯝꯃꯤ ꯐꯔꯦꯁꯦ ꯃꯊꯪꯒ ꯃꯪꯂꯛꯂꯕꯗꯤꯅꯦ ꯃꯪꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯃꯨꯀꯣ ꯅꯪꯒ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯦꯝꯃꯨ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯄꯨꯄꯨꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯄꯨꯄꯨ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ ꯑꯃꯨꯊꯣꯏ ꯃꯄꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯂꯦ ꯍꯟꯗꯛꯇꯤ ꯃꯪꯁꯨ ꯀꯌా ꯃꯪꯂꯝꯗꯦ ꯑꯃꯨꯊꯣꯏ ꯍꯟꯗꯛꯇꯤ ꯃꯥꯅ ꯃꯪꯂꯕꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯉꯥꯛꯇ ꯃꯪꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯃꯨꯊꯣꯏ ꯆꯥꯛ ꯇꯣꯛꯄꯒ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯅꯤꯡꯕꯗ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯃꯨꯊꯣꯏꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯍꯥꯟꯅꯒꯤ ꯃꯪꯗꯨ ꯃꯪꯂꯝꯃꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯤ ꯑꯄꯥꯏꯕꯤ ꯑꯗꯨꯅ ꯀꯞꯇꯨꯅ ꯑꯃꯨꯊꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯊꯣꯏ ꯍꯦꯛ ꯎꯕꯒ ꯃꯪꯂꯥꯟꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯅꯪ ꯑꯩ ꯏꯊꯟꯗ ꯊꯅꯝꯂꯒ ꯆꯠꯈꯤꯅꯨ ꯍꯥꯏꯔꯒ ꯀꯩꯒꯤ ꯆꯠꯈ꯭ꯔꯤꯕꯅꯣ ꯑꯩ ꯀꯌꯥꯝ ꯀꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯗꯦ ꯍꯟꯗꯛꯇꯤ ꯅꯪ ꯆꯠꯈꯤꯅꯨꯀꯣ ꯀꯔꯤꯅꯣꯅꯦ ꯑꯩꯁꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯪ ꯑꯗꯨꯗꯗꯤ ꯃꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯃꯨꯊꯣꯏꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯍꯤꯡ ꯑꯃꯒꯤ ꯃꯇꯝ ꯑꯁꯤ ꯑꯃꯨꯊꯣꯏꯒꯤ ꯃꯪꯒꯤ ꯄꯨꯟꯁꯤꯗꯗꯤ ꯆꯍꯤ 10 ꯑꯃꯨꯊꯣꯏꯅ ꯃꯪꯂꯥꯟꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯅꯅꯕ ꯆꯥꯎꯔꯕ ꯃꯥꯏꯔꯦꯟ ꯑꯃꯗ ꯌꯨꯝ ꯁꯥꯔꯝꯃꯤ ꯃꯪꯂꯥꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁ ꯏꯕꯥꯅꯤꯒꯤ ꯌꯨꯝꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯃꯨꯊꯣꯏ ꯁꯤꯒꯤ ꯀꯥꯁꯤꯗꯅ ꯏꯕꯥꯅꯤꯒꯤ ꯑꯗꯨꯒ ꯁꯣꯝꯒꯤ ꯀꯥꯗꯅ ꯍꯌꯦꯡ ꯏꯕꯥꯅꯤꯒꯤ ꯑꯉꯥꯡ ꯌꯥꯎꯔꯀꯥꯟꯗ ꯂꯩꯅꯅꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯏꯔꯦꯜꯁꯦ ꯀꯥꯏꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯎꯒꯤ ꯑꯃ ꯁꯥꯁꯤꯔꯥ ꯇꯜꯂꯦ ꯅꯣꯏꯒꯤ ꯃꯪꯗ ꯎꯕ ꯌꯨꯝ ꯈꯨꯁꯥꯗꯣ ꯇꯦꯛꯇꯧ ꯃꯥꯜꯂꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯅꯤ ꯑꯗꯣ ꯅꯪ ꯑꯃꯨꯛ ꯇꯨꯝꯈꯤꯅꯨꯀꯣ ꯇꯨꯝꯂꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯇꯨꯝꯃꯨ ꯅꯪꯅ ꯇꯨꯝꯈ꯭ꯔꯕꯗꯤ ꯍꯧꯗꯣꯛꯄ ꯇꯥꯗꯦ ꯍꯣꯏ ꯇꯨꯝꯂꯣꯏꯌꯦ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯒꯤ ꯌꯨꯝ ꯂꯩꯔꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ ꯏꯕꯥꯅꯤ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯌꯥꯎꯖꯔꯦ ꯑꯃꯨꯊꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯪꯂꯥꯟꯒꯤ ꯇꯥꯏꯕꯪ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯅꯣꯡꯃꯗꯤ ꯑꯃꯨꯊꯣꯏꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯁꯥꯟꯅꯔꯤꯉꯩꯗ ꯑꯆꯧꯕ ꯎꯆꯦꯛ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯣꯏꯒꯤ ꯌꯨꯝ ꯃꯥꯏꯔꯦꯜ ꯑꯗꯨ ꯆꯥꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯨꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯄꯨꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯣꯠꯂꯝꯃꯤ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯊꯣꯏꯒ ꯃꯥꯒꯤ ꯃꯪꯂꯥꯟꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯒ ꯃꯆꯥ ꯑꯅꯤꯗꯨꯒ ꯀꯞꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯍꯧꯖꯤꯛꯀꯤ ꯎꯆꯦꯛꯇꯣ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯣ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯑꯃꯨꯊꯣꯏꯅ ꯂꯥꯛꯑꯔꯣꯏ ꯂꯥꯞꯅ ꯄꯥꯏꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯗꯣ ꯄꯥꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯅꯤ ꯅꯣꯡꯁꯨ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯇꯤꯌꯥꯁꯦ ꯄꯨꯝꯃꯝꯈ꯭ꯔꯦ ꯅꯨꯡꯁꯤꯅ ꯑꯃꯨꯊꯣꯏ ꯅꯣꯡꯁꯦ ꯀꯟꯅ ꯇꯥꯔꯛꯂꯅꯤꯌꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯌꯦꯡꯍꯧꯁꯦ ꯑꯃꯨꯊꯣꯏꯅ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ ꯑꯃꯨꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯄꯨꯔꯒ ꯆꯥꯎꯔꯕ ꯆꯦꯡꯒꯨꯝ ꯀꯌꯥꯒꯤ ꯍꯧꯐꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯂꯕꯗ ꯑꯃꯨꯊꯣꯏꯒ ꯅꯨꯡꯁꯤꯒꯅ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯀꯣꯟꯗꯨꯅ ꯑꯍꯤꯡꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ ꯑꯃꯨꯊꯣꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯒ ꯃꯆꯥ ꯑꯅꯤꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯑꯃꯨꯛ ꯀꯥꯏꯅꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯊꯟꯇ ꯀꯞꯆꯔꯝꯃꯤ ꯅꯣꯡ ꯉꯥꯟꯕꯒ ꯅꯨꯡꯁꯤꯅ ꯄꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯆꯥꯅꯅꯕ ꯎꯍꯩ ꯋꯥꯍꯩ ꯍꯦꯛꯇꯨꯅ ꯄꯨꯔꯛꯏ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯂꯤꯟ ꯑꯃ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯆꯦꯡꯒꯨꯝꯁꯤꯡ ꯑꯗꯨ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯃꯣꯏꯕꯨꯁꯨ ꯆꯥꯅꯅꯕ ꯇꯥꯅꯔꯛꯂꯝꯃꯤ
Moidi paiba ngambana pairami adubo Amuthoidi paiba ngamdabana yamna wana koichen chenduna lotlami nungsiga macha ani dugana mapabu paiduna lambi taklami asumna lin adudagisu uchina chine hinglami Amuthoina nungsi mafam ase leiba yadre aduna mafam chaba mu yenglase hoi aikhoi mafam ase honglase macha ani du puduna mafam amada amuk lakle nunggi chingkhong amada nunggi ahoba surung ama leirami mafam aduda amu yamna nungaina leirami nongmadi nungsi yamna kanna narami nungsi nabadagi Amuthoi yamna warami kapsu yamna kaplami Amuthoina nungsigi hidak thiba macha anigi chananaba thibada yamna warami Amuthoina nungsiga machaga yamna nungsibana waba haibadu kauthokduna yamna wana nungsibu naba phananaba hotnarami nungsina Amuthoigi nungsiba mataw aduda yamna penjaduna yamna luna nungsina tawrami Amuthoi nangaibu nungsibra nungsi kayam nungsi aina nang nungsibasidi mapa naide panthong leite arapa achauba haiba amamuk leite kari hairaga tamgadabano ai khangde ai loina khangida ado icha ani siga aigabu hundoklamlaga chakhinu ko macha ani su khara chawre nongmadi amuk akanma nong ama churaklami nong leptana tabana ising chawrami surung aduda ising jangbana Amuthoina macha ani do iroiduna nungsiga puthorakle adubu nong kanbana Amuthoiga magi nupiga macha ani duga kainarami Amuthoi nungsiga macha ani duga kanna kaurami nungsina so Amuthoibu kaurami khonjeldi thanarabasu unaramde Amuthoi mamana kanna nomduna haudorakle Amuthoi tabro imana kaurisibo Amuthoi mapana Amuthoi hai mama amta nomune mangak ngari no magisibo Amuthoi khangau hogalai nungsi haina kauduna kananu nungsi haibabo masi angangse ngaudoribra kainom tawri mapana nganna nupi ama thisanbi hodaba yaroi dawri Amuthoi pukning nungsina kape macha ani aduga nungsiga karam tawramgani ising ichau marak aduda haiduna mamaga mapagadi maiba kauduna yengthoknaba khanakhre mapunadi nungsina themli isubu kaidorage nungsi hairisibu isuna haiba nupidurane Amuthoina wari pumba mapuda lirami aduga kaplami mamana karino mana hairiba mayamsibo Amuthoi nangbu gyan taroni he mangbu mana asengbagini khanduna kapisibo mangdi hojik aina oirisini aigi chani do karam doramgani ayamuk tumge mapana sidi yararoi ai maiba mama modondo amto kaurukige mapado maiba kauba chakre mapuna themli mamadi tawfom khangkidre mapana maiba puraktuna yenglami ish magi sidi manglai ungnabani ne he mama karino manglai haide manglai ungnaba haiduna amale pak thingna khande sigumba thaudo asedi mapuna masigi maiba sina ngang si yengune he manglai kaina masi tap takai phuruga thakini se mamana ado mama sibu phararoidro phani ai tawge tarel masa khara thilo isinga sengba kharaga hoi mama mamaga mapagana tarel mana isinga sengba puraktuna Amuthoida set kalle Amuthoi yamna hainaramde moina tawriba sing ado mangla taibongla haiba khangdana leiri nungsiga macha ani adugi khanbada yamna warami amuk tumthaba yakhidre maiba aduna pharani hairamlaga chatkre adubu Amuthoi chawthau haiba phawba yakhidre mapuna themduna chakhara pizarami aduga mapuna walking puthokpirai mangi wari lihanduna masu Amuthoida
ꯂꯝꯕꯤꯗ ꯁꯅꯥꯔꯩ ꯊꯦꯡꯅꯩ꯫ ꯃꯇꯥꯔꯣꯏ ꯈꯔꯒ ꯁꯅꯥꯔꯩ ꯑꯃꯨꯊꯣꯏ ꯎꯕꯗ ꯅꯥꯄꯜ ꯇꯧꯅ ꯂꯦꯞꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯁꯅꯥꯔꯩ ꯑꯗꯨ ꯁꯥꯎꯅꯤꯡꯕꯒꯨꯝꯅ ꯇꯧꯅ ꯂꯩꯍꯧꯏ꯫ ꯃꯄꯨꯗꯤ ꯑꯃꯨꯊꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯨ ꯑꯃꯨꯊꯣꯏ ꯑꯁꯤ ꯑꯇꯣꯞꯄ ꯃꯄꯣꯛ ꯑꯅꯤ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯣꯝꯗꯅ ꯁꯅꯥꯔꯩ ꯃꯩ ꯍꯧꯅ ꯁꯥꯎꯍꯧꯔꯤ꯫ ꯃꯥꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯅ ꯑꯩꯒꯥꯁꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯈꯨꯜ ꯑꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯕ ꯂꯩꯄꯣꯠꯇꯦ꯫ ꯅꯠꯇ꯭ꯔꯒ ꯑꯃꯨꯊꯣꯏꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯑꯃꯨꯛ ꯂꯩꯔꯖꯥꯠꯂꯣ? ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯩ ꯈꯜꯂꯤꯅꯣ ꯁꯅꯥꯔꯩ? ꯑꯃꯨꯊꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯝꯂꯒꯦ? ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯗ꯫ ꯀꯩꯝ ꯍꯥꯏꯔꯝꯗꯦꯗ꯫ ꯑꯗꯨ ꯏꯇꯥ, ꯑꯃꯨꯊꯣꯏꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯂꯩꯔꯖꯥꯠꯂꯣ? ꯀꯩꯒꯤꯅꯣ ꯑꯗꯨ ꯑꯃꯨꯛ ꯍꯪꯂꯤꯗꯨꯅ? ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ? ꯅꯪ ꯑꯃꯨꯛ ꯄꯥꯝꯂꯛꯏꯔꯣ? ꯏꯁ, ꯁꯛꯇꯥꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯄꯥꯝꯗꯣꯏꯕ? ꯑꯣꯏꯔꯔꯣꯏ ꯏꯕꯦꯝꯃ ꯃꯄꯨꯛꯁꯤꯒꯤꯗꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯑꯃꯨꯊꯣꯏꯁꯦ ꯃꯒꯨꯟꯗꯤ ꯂꯩꯕꯅꯤꯍꯦ, ꯅꯨꯄꯥ ꯃꯥꯟꯕꯅꯤꯀꯣ, ꯒ꯭ꯌꯥꯟꯁꯨ ꯇꯥꯏ, ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤꯀꯣ꯫ ꯑꯁ ꯇꯣꯛꯑꯁꯤꯗ ꯃꯥꯏ ꯋꯥꯔꯤꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯊꯣꯏꯒ ꯃꯄꯨꯒ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯁꯅꯥꯔꯩ ꯈꯔ ꯀꯦꯔꯞꯅ ꯁꯝꯒ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯊꯣꯏ ꯇꯥꯅꯅꯕ ꯍꯧꯅ ꯍꯧꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯗ꯫ ꯃꯇꯥꯁꯤꯡ ꯑꯗꯨ ꯁꯅꯥꯔꯩꯒꯤ ꯃꯇꯧ ꯑꯗꯨ ꯚꯥꯞ ꯇꯥꯏ꯫ ꯑꯃꯨꯊꯣꯏ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯁꯅꯥꯔꯩꯅ ꯌꯦꯡꯂꯛꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯔꯩꯒꯤ ꯊꯃꯣꯏ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯊꯣꯏ, ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ, ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯄꯨꯄꯨꯒ? ꯁꯨꯝ ꯊꯣꯛꯂꯛꯄꯅꯤꯗ ꯄꯨꯄꯨꯒ꯫ ꯑꯣ꯫ ꯑꯃꯨꯊꯣꯏ ꯁꯅꯥꯔꯩꯗ ꯍꯟꯅ ꯐꯥꯎꯕ ꯁꯨꯡꯌꯦꯡ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒ ꯄꯨꯟꯈ꯭ꯔꯦ꯫ ꯑꯃꯨꯊꯣꯏ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯄꯨꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯆꯥꯛ ꯉꯟꯅ ꯆꯥꯗꯨꯅ ꯑꯃꯨꯊꯣꯏ ꯇꯨꯝꯂꯝꯃꯤ꯫ ꯃꯄꯥꯒ ꯃꯃꯥꯒꯗꯤ ꯑꯃꯨꯊꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯒꯤ ꯃꯪ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛ ꯍꯧꯒꯠꯂꯤ, ꯑꯃꯨꯛ ꯇꯨꯝꯂꯕꯁꯨ ꯃꯪꯗꯨ ꯃꯪꯉꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯑꯃꯨꯛ ꯉꯥꯜꯂꯝꯃꯤ꯫ ꯑꯃꯨꯊꯣꯏ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯅ ꯑꯃꯨꯊꯣꯏꯕꯨ ꯉꯁꯤꯗꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛꯂꯣꯝꯗ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯁꯅꯥꯔꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯏꯁꯤꯡ ꯍꯣꯜꯂꯝꯃꯤ꯫ ꯑꯃꯨꯊꯣꯏ ꯉꯁꯤꯁꯨ ꯁꯅꯥꯔꯩꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯁꯅꯥꯔꯩ ꯑꯃꯨꯊꯣꯏꯕꯨ ꯄꯥꯝꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯅ ꯑꯃꯨꯊꯣꯏꯒ ꯃꯄꯨꯒꯅ ꯂꯝꯄꯥꯛꯀꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗ ꯌꯦꯡꯂꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ꯫ ꯑꯩꯅ ꯊꯤꯅ ꯉꯥꯡꯈꯤꯕꯗꯨꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯁꯦ ꯁꯥꯎꯔꯤ ꯃꯥꯜꯂꯤꯅꯦ ꯑꯃꯨꯊꯣꯏꯁꯦ꯫ ꯀꯩ ꯍꯥꯏꯅꯣ ꯁꯅꯥꯔꯩ, ꯅꯊꯟꯇ ꯋꯥꯔꯤ ꯁꯥꯔꯤꯗꯨꯅ? ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯤꯡ ꯍꯣꯟꯕ ꯂꯣꯏꯔꯦ, ꯅꯪꯒꯤꯗꯤ ꯁꯅꯥꯔꯩ? ꯈꯔ ꯋꯥꯠꯂꯤꯌꯦ, ꯈꯔꯒ ꯍꯣꯟꯈꯤꯒꯦ ꯑꯩꯗꯤ꯫ ꯁꯦꯡꯉꯕꯣ ꯅꯪꯒꯤꯗꯣ? ꯑꯩꯗꯤ ꯀꯩꯅꯣꯝ ꯈꯜꯂꯤꯗ꯫ ꯀꯩ ꯑꯃꯨꯛ ꯈꯟꯕꯤꯔꯤꯅꯣ? ꯑꯃꯨꯊꯣꯏꯕꯨ ꯀꯔꯤ ꯑꯣꯏꯔꯗꯅ? ꯑꯦ, ꯑꯩꯈꯣꯏꯗꯤ ꯑꯃꯨꯊꯣꯏꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯍꯥꯏꯖꯗꯦꯀꯣ꯫ ꯁꯤ ꯌꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯍꯣꯟꯖꯔꯣ ꯍꯣꯟꯖꯔꯣ꯫ ꯁꯅꯥꯔꯩ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯍꯧꯔꯦ꯫ ꯑꯃꯨꯊꯣꯏꯒ ꯃꯄꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯒꯠꯇꯨꯅ ꯆꯪꯂꯛꯂꯦ꯫ ꯁꯅꯥꯔꯩ ꯏꯁꯤꯡ ꯀꯣꯟꯗꯨ ꯊꯅꯝꯂꯒ ꯑꯃꯨꯊꯣꯏꯗ ꯌꯦꯡꯉꯤ, ꯊꯥꯡꯒꯠꯄꯤꯅꯕ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯑꯃꯨꯊꯣꯏ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯈꯤ꯫ ꯁꯅꯥꯔꯩꯅ ꯄꯨꯄꯨ, ꯄꯨꯄꯨ꯫ ꯑꯃꯨꯊꯣꯏꯒꯤ ꯃꯄꯨ ꯑꯗꯨꯅ ꯑꯩꯉꯣꯟꯗꯔꯅꯦ? ꯄꯨꯄꯨ, ꯏꯁꯤꯡꯁꯦ ꯑꯃꯨꯛꯇ ꯊꯥꯡꯒꯠꯄꯤꯔꯝꯃꯣ꯫ ꯑꯃꯨꯊꯣꯏ, ꯅꯪ ꯑꯃꯨꯛꯇ ꯊꯥꯡꯒꯠꯄꯤꯔꯨꯆꯣ, ꯄꯨꯄꯨꯗꯤ ꯉꯝꯂꯔꯣꯏ, ꯌꯥꯝꯅ ꯁꯣꯜꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯃꯨꯊꯣꯏ ꯆꯪꯂꯛꯂꯦ꯫ ꯁꯅꯥꯔꯩ ꯍꯔꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯃꯨꯊꯣꯏ ꯋꯥ ꯂꯥꯡ ꯉꯥꯡꯗꯕꯤꯗ ꯏꯁꯤꯡ ꯑꯗꯨ ꯊꯥꯡꯒꯠꯄꯤꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤꯗ ꯆꯠꯈꯤ꯫ ꯁꯅꯥꯔꯩ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯦ ꯑꯃꯨꯊꯣꯏꯕꯨ꯫ ꯁꯅꯥꯔꯩ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯃꯨꯊꯣꯏ ꯁꯅꯥꯔꯩꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯈꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯃꯨꯊꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯑꯃꯨꯛ ꯇꯥꯔꯛꯂꯦ꯫ ꯁꯅꯥꯔꯩꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯃꯨꯊꯣꯏ ꯍꯣꯏꯗ ꯍꯩ ꯄꯨꯔꯒ ꯂꯥꯛꯄ, ꯁꯤꯡꯖꯨ ꯄꯨꯔꯒ ꯂꯥꯛꯄ ꯇꯧꯔꯝꯃꯤ꯫ ꯑꯃꯨꯊꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯍꯔꯥꯎꯖꯩ ꯁꯅꯥꯔꯩꯅ ꯂꯥꯛꯄ, ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯅ ꯍꯥꯟꯅꯒꯨꯝꯅ ꯁꯅꯥꯔꯩꯕꯨ ꯂꯨꯞꯈꯩ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯁꯅꯥꯔꯩꯅꯗꯤ ꯑꯃꯨꯊꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫
ꯑꯗꯨꯅ ꯁꯅꯥꯔꯩꯅ ꯅꯣꯡꯃꯗꯤ ꯑꯃꯨꯊꯣꯏꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯃꯨꯊꯣꯏꯅ ꯁꯅꯥꯔꯩꯒꯤ ꯅꯨꯡꯁꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯊꯣꯏꯒ ꯁꯅꯥꯔꯩꯒꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯊꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯁꯅꯥꯔꯩꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯕꯅ ꯑꯍꯜ ꯂꯃꯟ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯒꯤ ꯃꯄꯨꯅꯗꯤ ꯑꯃꯨꯊꯣꯏꯒꯤ ꯃꯄꯣꯛ ꯑꯅꯤ ꯑꯗꯨ ꯎꯕ ꯐꯪꯂꯤꯕ ꯑꯗꯨꯅ ꯀꯔꯝꯅ ꯊꯣꯛꯂꯛꯀꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯃꯨꯊꯣꯏ ꯁꯅꯥꯔꯩꯒꯤ ꯋꯥꯈꯜꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯃꯪꯂꯥꯟꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯊꯣꯏ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯑꯃꯨꯊꯣꯏ ꯂꯝꯍꯥꯡ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯔꯥꯏꯗꯅꯣ? ꯄꯨꯄꯨ, ꯄꯨꯄꯨ, ꯏꯃꯥ, ꯕꯥꯕꯥ, ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ ꯅꯨꯡꯁꯤꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯅꯨꯡꯁꯤꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯂꯕ꯭ꯔꯣ? ꯁꯅꯥꯔꯩ, ꯁꯅꯥꯔꯩꯗꯤ? ꯃꯪꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯒ ꯏꯆꯥ ꯑꯅꯤꯒꯗꯤ? ꯅꯨꯡꯁꯤ! ꯑꯃꯨꯊꯣꯏ ꯅꯨꯡꯁꯤꯒ ꯃꯆꯥ ꯑꯅꯤꯒ ꯊꯤꯕ ꯍꯧꯔꯛꯂꯦ ꯀꯞꯅ ꯀꯞꯅ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒꯁꯨ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯃꯨꯊꯣꯏꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯃꯕꯥꯅꯤꯅ ꯂꯩꯔꯝꯕ ꯎꯃꯪ ꯋꯥꯃꯪ ꯀꯌꯥꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯒ ꯃꯆꯥ ꯑꯅꯤꯒꯗꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯑꯃꯨꯊꯣꯏ ꯂꯩ ꯑꯃꯒꯤ ꯃꯈꯥꯗ ꯀꯞꯂꯤ꯫ ꯅꯨꯡꯁꯤꯒ ꯃꯆꯥ ꯑꯅꯤꯗꯨ ꯎꯅꯤꯡꯕꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ꯫ ꯑꯃꯨꯊꯣꯏꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯀꯨꯔꯥꯛ ꯑꯃꯅ ꯂꯩꯗꯨꯗ ꯇꯣꯡꯂꯝꯕꯗꯒꯤ ꯑꯃꯨꯊꯣꯏꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ, ꯅꯪ ꯑꯃꯨꯊꯣꯏꯔꯥ? ꯍꯣꯏ, ꯑꯩ ꯑꯃꯨꯊꯣꯏꯅꯤ꯫ ꯑꯃꯨꯊꯣꯏ, ꯅꯪ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯒ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯒꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ, ꯑꯗꯨꯒꯤ ꯀꯞꯄꯤꯅꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯆꯥꯒꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯗꯤ ꯑꯩ ꯃꯣꯏꯒꯤ ꯃꯐꯝꯗ ꯄꯨꯕꯤꯒꯦ꯫ ꯅꯪ ꯃꯣꯏꯕꯨ ꯑꯃꯨꯛ ꯍꯨꯟꯗꯣꯛꯂꯒ ꯆꯠꯀꯗ꯭ꯔꯥ? ꯑꯩꯕꯨ ꯄꯨꯕꯤꯌꯨ, ꯑꯩ ꯃꯣꯏꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯀꯨꯔꯥꯛ ꯑꯗꯨꯅ ꯑꯃꯨꯊꯣꯏꯕꯨ ꯅꯨꯡꯁꯤꯒ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯑꯃꯨꯊꯣꯏꯒꯤ ꯋꯥꯈꯜꯗ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯅ ꯃꯆꯥ ꯑꯅꯤꯗꯨꯒ ꯀꯨꯔꯥꯛꯁꯤꯡꯒꯤ ꯂꯩꯐꯝꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯅ ꯑꯃꯨꯊꯣꯏ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯞꯇꯨꯅ ꯀꯣꯜꯂꯤ꯫ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯂꯦ꯫ ꯃꯄꯥ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯃꯨꯊꯣꯏꯅ ꯃꯆꯥ ꯑꯅꯤꯕꯨꯁꯨ ꯀꯣꯜꯂꯤ꯫ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯄꯥꯕꯁꯦ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯋꯥꯔꯨꯔꯕꯅꯣ ꯄꯥꯕ? ꯏꯃꯥꯒ ꯅꯆꯥ ꯑꯅꯤꯒꯅ ꯀꯌꯥꯝ ꯋꯥꯅ ꯄꯥꯕꯕꯨ ꯊꯤꯖꯈꯤ꯫ ꯑꯩ ꯂꯥꯛꯂꯕꯁꯤꯗꯤ ꯅꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩ ꯅꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯩꯊꯁꯨ ꯆꯠꯂꯔꯣꯏꯌꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯑꯃꯨꯊꯣꯏꯅ ꯇꯥꯏꯕꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯄꯨꯄꯨ ꯁꯅꯥꯔꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ꯫ ꯅꯨꯡꯁꯤꯁꯨ ꯍꯥꯟꯅꯗꯤ ꯃꯪꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯜꯂꯛꯂꯦ꯫ ꯋꯥꯔꯤꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯃꯨꯊꯣꯏꯒ ꯂꯥꯞꯅꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯀꯨꯔꯥꯛꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯀꯨꯔꯥꯛꯁꯤꯡ ꯑꯗꯨ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯔꯝꯗꯦ, ꯀꯣꯟꯅꯗꯤ ꯊꯥꯖꯔꯛꯂꯦ꯫ ꯑꯗꯨꯅ ꯀꯨꯔꯥꯛꯁꯤꯡꯗꯨꯅ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯁꯨꯝ ꯁꯟꯇꯣꯛꯈꯤꯕꯅ ꯅꯣꯡꯃꯗꯤ ꯀꯨꯔꯥꯛ ꯑꯗꯨꯅ ꯅꯨꯡꯁꯤꯗ, ꯅꯨꯡꯁꯤ, ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕ ꯈꯪꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯣ, ꯑꯗꯨꯒ ꯌꯦꯡꯍꯜꯂꯣ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯑꯣꯏꯔꯕ, ꯆꯍꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯍꯦꯟꯅ ꯍꯤꯡꯗꯨꯅ ꯂꯩꯔꯛꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯍꯉꯣꯏ ꯕꯣꯔꯥꯕꯤ ꯑꯃ ꯂꯩꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯇꯝꯃꯨꯆꯣ, ꯑꯗꯨꯒ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯂꯅꯤ꯫ ꯑꯁꯨꯝꯅ ꯀꯨꯔꯥꯛ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯅꯨꯡꯁꯤ ꯑꯃꯗꯤ ꯑꯃꯨꯊꯣꯏꯒ ꯃꯆꯥ ꯑꯅꯤꯗꯨꯒ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯑꯣꯏꯔꯕ ꯍꯉꯣꯏ ꯕꯣꯔꯥꯕꯤ ꯑꯗꯨ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯒ ꯑꯃꯨꯊꯣꯏꯒꯅ ꯈꯣꯏꯔꯨꯝꯖꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯉꯣꯏ ꯕꯣꯔꯥꯕꯤ ꯑꯗꯨꯅ ꯑꯃꯨꯊꯣꯏꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯉꯣꯏ ꯕꯣꯔꯥꯕꯤ ꯑꯗꯨꯅ, ꯑꯃꯨꯊꯣꯏ, ꯅꯪꯒꯤ ꯃꯄꯣꯛꯁꯤꯗꯤ ꯃꯪꯂꯥꯟꯁꯨ ꯇꯥꯏꯕꯪꯅꯤ, ꯇꯥꯏꯕꯪꯁꯨ ꯃꯪꯂꯥꯟꯅꯤ꯫ ꯃꯄꯣꯛ ꯑꯅꯤ ꯑꯁꯦ ꯇꯥꯏꯑꯣꯟꯅꯩ, ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯦꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ꯫ ꯄꯨꯟꯁꯤ ꯑꯃꯗ ꯃꯄꯣꯛ ꯑꯅꯤ ꯐꯪꯖꯧ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯦ꯫ ꯑꯗꯨꯅꯅꯤ ꯉꯁꯤ ꯅꯪꯅ ꯇꯥꯔꯤꯕ ꯗꯣꯁꯥ, ꯅꯨꯡꯁꯤꯒꯨꯝꯅ ꯃꯁꯥ ꯄꯥꯟꯗꯨꯅ ꯄꯥꯏꯕ ꯉꯝꯗ꯭ꯔꯤꯕꯗꯣ꯫ ꯅꯨꯡꯁꯤꯅ
ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯐꯒꯅꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ? ꯌꯥꯝꯅ ꯂꯨꯏ꯫ ꯑꯃꯨꯊꯣꯏꯕꯨ ꯅꯣꯏꯒ ꯂꯥꯞꯅꯕ ꯉꯝꯗꯅꯕ ꯑꯩꯅ ꯂꯥꯏꯒꯤ ꯈꯨꯗꯣꯞ ꯑꯃ ꯄꯤꯔꯒꯦ꯫ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯊꯝꯖꯤꯟꯖꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗ꯭ꯔꯦ꯫ ꯁꯦ ꯑꯃꯨꯊꯣꯏ ꯁꯤꯖꯤꯜꯂꯨ ꯍꯥꯟꯅ꯫ ꯑꯃꯨꯊꯣꯏꯅ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯖꯤꯜꯂꯤ꯫ ꯍꯉꯣꯏ ꯕꯣꯔꯥꯕꯤ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯁꯤꯅ ꯅꯁꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯨꯡꯁꯤꯒ ꯅꯆꯥ ꯑꯅꯤꯁꯤꯒ ꯂꯥꯞꯊꯣꯛꯅꯕ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯦ ꯅꯪꯒꯤ ꯇꯥꯏꯕꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯗꯨꯝ ꯂꯣꯏꯅꯒꯅꯤ꯫ ꯅꯪꯅ ꯐꯅ ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯄꯣꯛ ꯑꯅꯤꯁꯦ ꯆꯠꯄ ꯐꯪꯂꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯅꯨꯡꯁꯤꯒ ꯃꯆꯥ ꯑꯅꯤꯒꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯀꯌꯥꯁꯨ ꯊꯦꯡꯅꯗꯨꯅ ꯄꯨꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯃꯨꯊꯣꯏ ꯇꯥꯏꯕꯪꯒꯤ ꯃꯄꯣꯛꯇꯨ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯒ ꯃꯆꯥ ꯑꯅꯤꯒꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯃꯟꯕꯅ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯨꯡꯁꯤꯒ ꯃꯆꯥ ꯑꯅꯤꯒꯗꯨ ꯇꯨꯝꯊꯕꯒ ꯇꯥꯏꯕꯪꯗ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯨꯊꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯃꯨꯊꯣꯏ ꯀꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯊꯣꯏ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯣꯂꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯑꯃꯨꯊꯣꯏ ꯀꯨꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯤꯕꯅ ꯆꯦꯟꯅꯩ꯫ ꯀꯣꯟꯅꯊꯪꯗ ꯑꯃꯨꯊꯣꯏ ꯍꯤꯡꯒꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯥꯡꯅꯔꯛꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒ ꯃꯄꯨꯒꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯀꯞꯂꯝꯕꯗꯒꯤ ꯑꯃꯨꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯃꯨꯊꯣꯏ ꯃꯤꯀꯨꯞ ꯈꯔ ꯏꯉꯛꯉꯛꯏ꯫ ꯍꯉꯣꯏ ꯕꯣꯔꯥꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯠꯁꯥꯗ ꯌꯦꯡꯉꯤ꯫ ꯍꯉꯣꯏ ꯕꯣꯔꯥꯕꯤꯅ ꯄꯤꯔꯛꯄ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯃꯈꯨꯠꯇ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯃꯨꯊꯣꯏ ꯚꯥꯞ ꯇꯥꯔꯝꯃꯤ꯫ ꯑꯃꯨꯊꯣꯏꯒꯤ ꯑꯍꯤꯡ ꯑꯃꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯁꯅꯥꯔꯩꯒꯤ ꯆꯍꯤ ꯀꯌా ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯊꯣꯏꯅ ꯃꯄꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯄꯨꯗꯤ ꯑꯃꯨꯊꯣꯏꯒꯤ ꯋꯥ ꯑꯗꯨ ꯊꯥꯖꯕꯅ ꯃꯁꯨ ꯑꯃꯨꯊꯣꯏꯕꯨ ꯁꯦꯟꯅꯖꯔꯝꯃꯤ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ꯫ ꯑꯃꯨꯊꯣꯏ ꯁꯅꯥꯔꯩꯒꯁꯨ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯃꯨꯊꯣꯏꯅ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ ꯑꯃꯨꯊꯣꯏꯅ ꯍꯧꯒꯠꯇ꯭ꯔꯤ ꯐꯥꯎꯕ ꯁꯅꯥꯔꯩꯒ ꯅꯨꯡꯁꯤꯒꯅ ꯁꯦꯟꯅꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ꯫